ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯡꯐꯝꯒꯤ ꯊꯋꯥꯏꯃꯤꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯂꯥꯏꯉꯥꯟꯕ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯥꯏꯅ ꯑꯏꯕ ꯏꯁꯥꯃꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯊꯦꯝꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯅꯥꯎꯕ, ꯆꯤꯡꯂꯦꯜ ꯃꯣꯏ ꯑꯍꯨꯝ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯚꯥꯏ, ꯉꯁꯤꯁꯦ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯔ ꯀꯩꯅꯣ ꯂꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯃꯝꯈ꯭ꯔꯦꯗ꯫ ꯃꯩ ꯑꯃ ꯌꯥꯎꯔꯒ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯀꯣ꯫ ꯑꯁ ꯚꯥꯏ ꯊꯦꯝꯕ, ꯅꯣꯏꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯚꯥꯏ꯫ ꯑꯁ ꯚꯥꯏ ꯆꯤꯡꯂꯦꯜ, ꯅꯪꯒꯤ ꯀꯔꯟꯗꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯊꯥꯁꯤ ꯑꯍꯤꯡꯁꯦ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯄꯛꯇꯕꯅ ꯋꯥꯔꯦꯍꯦ ꯅꯥꯕ ꯏꯕꯣ ꯅꯪꯅ꯫ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯥꯎꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏꯅꯤꯒꯤꯁꯦ? ꯊꯥꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯕꯩ ꯋꯥꯔꯤꯔꯣ? ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯚꯥꯏ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯝꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯉꯥꯎꯔꯒ ꯂꯩꯔꯤꯕꯗꯣ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯨꯕꯒꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁ ꯌꯥꯔꯦꯍꯦ ꯚꯥꯏ ꯅꯥꯎꯕ, ꯅꯪꯁꯤꯁꯨ ꯃꯇꯥꯡ ꯏꯆꯥ ꯍꯦꯛ ꯆꯥꯗꯅꯕ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯅꯨꯡꯗꯥꯡꯁꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯅꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯜꯒꯤ ꯃꯣꯡꯐꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯃꯤ ꯂꯣꯏꯈꯤꯕꯗꯧꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯩꯇꯥꯟ ꯑꯔꯥꯕ ꯃꯌꯥꯝ ꯑꯃ ꯉꯔꯪ ꯆꯥꯛꯂꯤꯕꯗꯣ ꯃꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯚꯥꯏ, ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕꯒ ꯌꯥꯎꯕ꯭ꯔꯅꯦ? ꯃꯣꯡꯐꯝꯁꯤꯕꯨ ꯃꯤ ꯄꯣꯠꯂꯣꯏꯈꯤꯕ ꯍꯧꯖꯤꯛꯇ ꯂꯣꯏꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔꯤꯁꯤꯕꯨ? ꯚꯥꯏ, ꯉꯁꯥꯏ ꯑꯩꯈꯣꯏꯍꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗꯤ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯅꯠꯇ꯭रो? ꯀꯅꯥꯝꯇ ꯁꯤꯕꯒꯤ ꯄꯥꯎꯗꯤ ꯇꯥꯈꯤꯗꯦꯅ꯫ ꯑꯗꯨꯒ ꯃꯣꯡꯐꯝꯁꯤꯗꯤ ꯍꯧꯖꯤꯛꯇ ꯃꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯌꯥꯝꯅ ꯃꯥꯜꯂꯤꯗ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯑꯣꯏꯅꯤꯡꯕꯗꯣ ꯑꯣꯏꯔꯁꯅꯨ, ꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯁꯤ, ꯅꯥꯀꯟꯗꯒꯤ ꯃꯃꯥꯟꯅꯕ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯡꯐꯝ ꯃꯌꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯣꯡꯐꯝ ꯃꯌꯥꯏ ꯆꯕꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯣꯟꯗꯔꯒ ꯀꯞꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯚꯥꯏ, ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯁꯤꯗ ꯀꯞꯂꯤꯁꯤꯕꯣ? ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ, ꯅꯨꯄꯤꯅꯤꯗ ꯚꯥꯏ ꯈꯣꯟꯖꯦꯜꯁꯦ꯫ ꯑꯁ ꯇꯨꯒ ꯆꯨꯡꯉꯦ ꯚꯥꯏ, ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯍꯦ꯫ ꯆꯤꯡꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯈꯪꯗ꯭ꯔꯦ ꯚꯥꯏ, ꯑꯩꯁꯨ ꯀꯤꯔꯤꯕꯅꯤ, ꯅꯪꯗ ꯅꯠꯇꯦ ꯀꯤꯔꯤꯁꯦ꯫ ꯑꯗꯣ ꯊꯦꯝꯕ, ꯚꯥꯏ ꯅꯥꯎꯕ, ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯄꯟꯊꯕ ꯌꯥꯔꯔꯣꯏ, ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯊꯥꯈꯩ ꯆꯦꯜꯂꯛꯏ꯫ ꯃꯇꯨꯡꯂꯣꯝꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ, ꯃꯩꯇꯥꯟ ꯑꯁꯤ ꯃꯨꯊꯠꯄꯤꯔꯝꯈꯣ, ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯩꯇꯥꯟꯁꯤ ꯃꯨꯊꯠꯂꯝꯃꯣ, ꯑꯃꯨꯛꯇ ꯃꯨꯊꯠꯄꯤꯔꯝꯃꯣ, ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯥꯎꯕꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯪꯉꯛꯇꯨꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯅꯥꯎꯕꯒꯤ ꯃꯃꯥꯅ, ꯏꯆꯥꯆꯥ, ꯅꯣꯏꯁꯦ ꯃꯤ ꯂꯥꯏ ꯀꯤꯔꯛꯇꯕ ꯆꯍꯤ ꯃꯇꯥꯡꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯅ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯁꯤ ꯑꯍꯤꯡ ꯍꯥꯏꯁꯤꯗꯤꯅꯦ, ꯊꯥꯏꯅꯗꯒꯤꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯃꯊꯤ ꯐꯣꯡꯂꯤꯕ ꯅꯨꯃꯤꯠꯅꯤꯀꯣ꯫ ꯐꯔꯦ, ꯆꯤꯡꯂꯦꯜꯒ ꯊꯦꯝꯕꯒ ꯅꯃꯥꯟꯅꯕ ꯑꯅꯤꯁꯦ ꯃꯌꯨꯝꯐꯥꯎ ꯊꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯃꯝꯅ ꯊꯦꯡꯅ ꯆꯠꯊꯣꯛꯀꯅꯨꯀꯣ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯦꯝꯕ ꯑꯃꯗꯤ ꯆꯤꯡꯂꯦꯜꯁꯨ ꯅꯥꯎꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯅꯥꯎꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯝꯕ, ꯅꯥꯎꯕ ꯑꯃꯗꯤ ꯆꯤꯡꯂꯦꯜ ꯃꯣꯏ ꯑꯍꯨꯝ ꯄꯨꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯜꯅ, ꯚꯥꯏ ꯊꯦꯝꯕ, ꯚꯥꯏ ꯅꯥꯎꯕ, ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅ ꯀꯩꯁꯨ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯣꯡꯐꯝꯂꯣꯝꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯣ ꯆꯠꯂꯨꯁꯤꯔ ꯚꯥꯏ? ꯏꯃꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯋꯥꯈꯜ ꯃꯥꯟꯅꯕ, ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯌꯥꯕ, ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯏꯟꯕ, ꯑꯗꯨꯕꯨꯅꯤ ꯏꯃꯥꯟꯅꯕ ꯍꯥꯏꯕꯁꯦ꯫ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯅꯥꯎꯕꯒ ꯊꯦꯝꯕꯒꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯣꯡꯐꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯣꯡꯐꯝ ꯌꯧꯗꯨꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯃꯩꯇꯥꯟꯁꯤꯡꯗꯣ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯚꯥꯏ, ꯇꯥꯔꯦ ꯚꯥꯏ꯫ ꯅꯣꯏꯅꯤꯕꯨ ꯎꯗ꯭ꯔꯕꯣ?
ꯑꯥꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯞꯂꯤꯁꯤꯕꯣ? ꯃꯩꯇꯥꯟ ꯅꯠꯇ꯭ꯔꯣ ꯚꯥꯏ? ꯑꯁ ꯚꯥꯏ ꯊꯦꯝꯕ, ꯚꯥꯏ ꯅꯥꯎꯕ, ꯅꯣꯏꯅꯤꯁꯤ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯅꯃꯤꯠꯇꯣ ꯁꯣꯛꯂꯕ꯭ꯔꯥ ꯈꯪꯗꯦꯗ. ꯃꯩꯇꯥꯟ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯁꯤꯗꯩ ꯄꯦꯛꯇꯣꯏꯁꯤꯕꯣ ꯃꯥꯅ? ꯑꯗꯣ ꯂꯥꯛꯑꯣ, ꯑꯁꯦꯡꯕꯗꯣ ꯈꯪꯅꯕ ꯃꯅꯥꯛ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯔꯁꯤ ꯚꯥꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯔꯒ ꯆꯪꯁꯤꯜꯂꯛꯏ. ꯈꯔ ꯆꯪꯂꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕ ꯉꯝꯂꯝꯗꯦ. ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯁꯥ ꯄꯨꯝꯕ ꯌꯣꯝ ꯌꯣꯝ ꯂꯥꯎꯕ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯀꯨꯞꯄꯒꯤꯅꯤ. ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, "ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯨ? ꯅꯣꯏꯕꯨ ꯀꯔꯤ ꯂꯨꯝꯂꯤꯕꯅꯣ? ꯍꯨꯔꯥꯟꯕ꯭ꯔꯣ ꯅꯣꯏꯕꯨ?" ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯃꯣꯏ ꯑꯍꯨꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ. "ꯚꯥꯏ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ?" "ꯑꯁ ꯊꯦꯝꯕꯅ ꯈꯪꯗꯦꯗ ꯚꯥꯏ, ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ." "ꯑꯁ ꯚꯥꯏ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯈꯪꯗꯦ. ꯑꯣꯟꯊꯣꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯤ. ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ." ꯅꯥꯎꯕꯅ ꯃꯣꯡꯐꯝꯗ ꯃꯩꯇꯥꯟ ꯈꯨꯜꯈꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯃꯣꯡꯐꯝꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ. ꯚꯥꯏ ꯊꯦꯝꯕ, ꯚꯥꯏ ꯆꯤꯡꯂꯦꯟ, ꯍꯧꯖꯤꯛꯇ ꯃꯣꯡꯐꯝꯗ ꯅꯨꯄꯥ ꯑꯃ ꯃꯩꯇꯥꯟ ꯄꯦꯛꯂꯒ ꯂꯩꯍꯧꯕ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯑꯁ ꯅꯨꯡꯗꯥꯡꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯚꯥꯏ, ꯋꯥꯈꯜꯒ ꯂꯣꯏꯅ ꯉꯥꯎꯔꯦꯗ ꯚꯥꯏ ꯑꯩ." ꯆꯤꯡꯂꯦꯟꯅ ꯃꯔꯛ ꯊꯠꯂꯒ ꯋꯥ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯚꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯁꯨ ꯅꯠꯇꯦ, ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯋꯥꯈꯜꯅꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯣꯏꯕ ꯃꯥꯝꯃ ꯁꯣꯕꯥꯗꯣ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯚꯥꯏ." ꯊꯦꯝꯕꯒ ꯅꯥꯎꯕꯒꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. "ꯚꯥꯏ ꯆꯤꯡꯂꯦꯟ, ꯑꯗꯨꯏ ꯃꯥꯏꯕꯗꯣ ꯌꯥꯝ ꯂꯨꯗꯕꯅꯤ, ꯌꯥꯝ ꯍꯩꯅꯗꯦ ꯚꯥꯏ. ꯅꯣꯡꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯏ ꯑꯣꯛꯅꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯥ ꯁꯣꯛꯂꯝꯕꯒꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ ꯑꯗꯨꯕꯨ ꯀꯥꯎꯔꯕ ꯚꯥꯏ? ꯑꯗꯨꯒꯨꯝꯕ ꯃꯥꯏꯕꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕ ꯊꯕꯛ ꯇꯧꯔꯝꯗꯣꯏꯅꯣ? ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯔꯕꯗꯤꯅꯦ, ꯏꯅꯦ ꯃꯥꯏꯕꯤ ꯊꯣꯏꯅꯨꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯨꯔꯁꯤ." "ꯚꯥꯏ, ꯏꯅꯦ ꯊꯣꯏꯅꯨꯗꯤ ꯃꯥꯏꯕꯤꯒꯤ ꯁꯤꯟꯐꯝꯁꯨ ꯀꯌꯥ ꯆꯠꯇꯕꯒꯨꯝ ꯇꯧꯗꯥꯏꯅꯦ?" "ꯆꯠꯄꯨꯗꯤ ꯆꯠꯇꯕꯅꯤ. ꯑꯗꯣ ꯏꯅꯦ ꯊꯣꯏꯅꯨꯁꯦ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ. ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯊꯥꯖꯔꯣꯏ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯊꯥꯖꯔꯛꯀꯅꯤ. ꯀꯥꯟꯅꯗꯦ, ꯊꯦꯡꯈꯤꯅꯕꯅꯤ. ꯏꯅꯦ ꯊꯣꯏꯅꯨ ꯎꯅꯔꯨꯔꯁꯦ ꯚꯥꯏ." ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯥꯏꯕꯤ ꯊꯣꯏꯅꯨꯁꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯏꯪꯈꯣꯜꯗꯩ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯔꯝꯃꯤ. ꯃꯈꯣꯏꯁꯤꯡꯗꯨꯅ ꯆꯪꯉꯛꯄ ꯎꯕꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ, "ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ? ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯂꯤꯁꯤꯅ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯤꯗꯅ ꯁꯤꯗꯤ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯪꯉꯣ, ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯦꯒꯤꯗ ꯂꯥꯛꯄꯗꯤ?" ꯊꯦꯝꯕꯅ ꯈꯨꯝꯃꯛꯏ. "ꯏꯅꯦ, ꯑꯩꯈꯣꯏ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯏꯅꯦ. ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯑꯦ. ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯦꯗ ꯋꯥ ꯈꯔ ꯇꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯅꯦ." ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯈꯪꯕ ꯉꯝꯂꯝꯃꯤ. ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ, ꯂꯥꯏ ꯇꯤꯟꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ. ꯑꯗꯨꯅ ꯍꯥꯏꯔꯛꯏ. "ꯑꯣ ꯍꯣꯏ, ꯇꯥꯟꯅꯁꯤ. ꯑꯗꯣ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯎ." ꯑꯁꯨꯝꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯐꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯝꯃꯤ. "ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯍꯨꯝꯅ ꯏꯅꯦꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ. ꯏꯅꯦꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕ." "ꯏꯅꯦ, ꯋꯥꯔꯤꯁꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯀꯣ. ꯉꯔꯥꯡꯁꯦ ꯊꯥꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ. ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯑꯍꯨꯝꯁꯦ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯏ. ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ. ꯑꯗꯨꯕꯨ ꯊꯥꯁꯤ ꯑꯣꯏꯕꯅ ꯑꯍꯤꯡꯒꯤ ꯃꯇꯧꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ. ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9-10 ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯃꯅꯤ. ꯅꯠꯇ꯭ꯔꯣ ꯚꯥꯏ? ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯃꯅꯤꯀꯣ?" "ꯃꯥꯅꯦ ꯚꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯃꯅꯤ. ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯣꯡꯐꯝ ꯃꯌꯥ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ. ꯀꯞꯂꯤꯕ ꯃꯥꯏꯀꯩꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯣꯡꯐꯝ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯄꯨꯝꯕ ꯃꯁꯝꯅ ꯀꯨꯞꯂꯒ ꯃꯃꯥꯏ ꯅꯣꯟꯗꯔꯒ ꯀꯞꯂꯤꯕꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅꯁꯨ ꯎꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯏꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯨꯠ ꯁꯝꯅꯔꯒ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ. ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ, 'ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ, ꯃꯩꯇꯥꯟꯁꯦ ꯃꯨꯊꯠꯂꯝꯈꯣ' ꯍꯥꯏꯅ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯆꯦꯟꯅ ꯇꯥꯈꯤ. ꯑꯗꯨꯒ
ngasi ayuk chak tokpaga akhoi ahum haunaraga mongfamda kari kari taugi yengusi haiduna lakpada mongfamda nupa ama masaksu udi masa pumba phi amana kupsili aduga makhutta bora ama pairaga mongfamgi mai thagibagi maitan mayamdo pekpa thengne nupa adugi mawong matawdo mit joidana munna yenglingai nupi amagi khonjelda kana kanano kari lummino haina tunglomdegi hairei akhoi ahum khangprek khangi tung onthoknaga kanano yengubadadi kanasu leramde mongfamda amuk yengthorakpada ngasai maitan pektuna leramba bora paiba nupa adusu leramdre thokliba pumbase taibangda thokpa ngaktani ine manglal amata natti aduga wakhalnasu natti haina thajai ine thokliba pumbase inena amukta yengbiyu inena khanglabadi ekhoida haibiyu asi khangingmanbadagi inegi nakta lakjabani ine o matam kuirabagi tungsida lai phattaba amuk mathi phongba horoglabako ine kai haibo jikido ibungo noi ohumse onthok nasu mathong chakidridako ine gyan tanaba haigeko aduga inena maibigi sinfam thadokpagi maramchu noina khangakhigani ngasidagina chahi 10 muki mamangdani masak khangdaba nupa kharana nupi amabu otpi naibiraba matung mongfamduda puraklaga masa pumba thau hijinduna mai thaduna halamki inena ayuk yahorakpada mi mai thabagi manam namlakpa aduda kana leitaba yaurabagi khanduna laktuna mongfamlomda mi poloibra haiduna yeng adubu poloiba uramde adde aina chummunna yenglubada maikhu khara karibadu urami ayuk aduda asaba nungsit kaya amasu silakki angakpa oiki tanja aduda mongfam aduda karigumba ama leibugum inena uki aina lairon ama solaga yenglubadadi nupi adugi thawaido oiramki thawai aduna ningamdana kaplibudu uraga inegi thamoise yamna kaiki ibungo ai mongfamdadi changudre yumda adum halake thawai miren kobagi lairon adu solaga aina nupi adugi thawai dubu kouki panthaba tawda thawai ado asawba amaga loinana machin maya matin ara takai inegi nakta leptuna lerami adoine nupi dugi fibamdo ubada ekhoi phaw wari do tabada kiba poi inedi nupi dugi fibamdo ubada akibaga amta pokhidrabra ine karigidi kiroi mana asiba thawai ni adubu aina thawai adubu koubanina akiba kharadi pharami thawai duda thokhiba pumba aingonda mayek sengna chithaba tawdana hayu ai magi mateng pangbige haibadagi aingondadi thawai miren aduna akaiba akiba karisu tawrakte thawai nupiduna thokhiba pumbado masa khaina liba aingonda hori ai numito chak thongnaba kanna hotnari kolik jamnaba ising loikibadai maningi pukrida ising sokpa thoklakhi ising sokpa loiraduna imung changai numito aigi ima ipasu ibok masa ngamdabagi ibokki yumda chatki aina chak thonglingai aduda yumthakta mina chatpadawna tawrai aisu kaishu thoidokpadi khalamde aduga maning thongdagi kanano ama changkhibagum thong hangdokpagi makhon taki aina cheptharaga yenglubadadi kanagumba ama leiribado urami aina baba haina korami adubu sukhum khumlakte aisu baba mandana kaurubani khumlaktaba aduda isase kibagum phoraki tanja aduda maning thong ngakpagi cheido mathanda tarakhi aisu kangprek khangbadagi kiduna aigi ka tamna chensilai aigi kada thalamba maidusu mathanda mutkirami aina lauraga mapanda chenthorappada moi nupa mari mukna aigi khongkhut phaduna pubiki aigi isase moigi oithoklaba matung aigi khauri metuna hatki aigi thawa yaudraba hakchang adubuna mongfamda puraklaga mai thabiramkhibani asumna nupidugi thawaiduna aingonda tamlakhi aina nupidugi mateng pangge haidoklubanina pangdabadi yade aigi mahai kaya sijinaduna thokliba pumbado thigatlami kona thangda pumnamak asigi haurakfamsi maiba sobanani haiba khanglakhi maiba soba nupi nahada chopa misak amani mahangna apamba nupi khuding phattaba lai thajilaga tamna hali
ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯍꯦꯛ ꯍꯦꯛ ꯂꯧꯏ꯫ ꯑꯩꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯕꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯁꯣꯕꯥꯅ ꯑꯩꯁꯦ ꯕꯨꯠ ꯁꯥꯟꯅꯕꯤ ꯃꯥꯏꯕꯤꯅꯤ, ꯃꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯒ ꯍꯥꯠꯄꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯔꯥꯟ ꯀꯌꯥ ꯁꯤꯈꯤ꯫ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯖꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯈꯨꯟꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛꯇꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯏꯕꯤ ꯑꯣꯏꯕꯤꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯑꯩ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯗꯨꯁꯨ ꯑꯩꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯀꯧꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯁꯣꯕꯥ ꯂꯥꯛꯄ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅ ꯃꯩꯇꯥꯟ ꯄꯦꯛꯂꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯒꯦꯀꯣ꯫ ꯃꯍꯥꯛꯇꯨꯅꯤ ꯃꯥꯏꯕ ꯁꯣꯕꯥ꯫ ꯃꯍꯥꯛꯅ ꯑꯆꯤꯛꯄ ꯃꯇꯝ, ꯂꯝꯕꯤꯗ ꯃꯤ ꯆꯠꯅꯗꯕ ꯃꯇꯝ ꯇꯥꯟꯖꯥꯗ ꯃꯣꯡꯐꯝꯗꯒꯤ ꯃꯩꯇꯥꯟ ꯎꯠ ꯄꯦꯛꯇꯨꯅ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯀꯌꯥꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯐꯔꯦ, ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ꯫ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯈꯔꯁꯤꯅ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯑꯗꯣ ꯏꯅꯦ ꯃꯥꯏꯕꯤ, ꯅꯨꯄꯤꯗꯨꯅ ꯁꯤꯈꯤꯕꯗꯣ ꯆꯍꯤ 10 ꯍꯦꯜꯂꯦꯀꯣ? ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗꯅꯤꯅꯦ꯫ ꯍꯣꯏ ꯃꯥꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯍꯨꯝꯗ ꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯅꯦ ꯅꯣꯏꯕꯣ? ꯏꯅꯦ, ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯈꯣꯏꯅ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯊꯋꯥꯏ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯀꯨꯠ ꯂꯩꯔꯥꯏ ꯎꯃꯪ ꯋꯥꯃꯪꯗ ꯃꯍꯥꯛꯀꯤ ꯌꯥꯔꯦꯛꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯑꯣꯠꯈꯤꯕ ꯁꯤꯡꯗꯣ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯐꯥꯎ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯄꯣꯊꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯅꯣꯏꯍꯨꯝ ꯂꯩꯔꯕꯗꯤ ꯏꯅꯦꯗ ꯂꯥꯛꯆꯒꯗꯨꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯣꯏ꯫ ꯏꯇꯣꯝꯇ ꯑꯣꯏꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯊꯦꯝꯕ ꯆꯤꯡꯂꯦꯜ ꯑꯃꯗꯤ ꯅꯥꯎꯕ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯃꯣꯏꯍꯨꯝꯗꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯕ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯆꯤꯡꯂꯦꯟꯅ, ꯚꯥꯏ, ꯅꯣꯏꯅꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩꯗꯤ ꯏꯅꯦꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯆꯣꯞꯄ ꯃꯥꯏꯕꯗꯨꯁꯨ ꯋꯥꯔꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯥꯏꯕ ꯃꯍꯤꯛꯇꯣ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ꯫ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯃꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯔꯕꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯊꯕꯛ ꯑꯁꯦ ꯍꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯊꯋꯥꯏ ꯅꯨꯄꯤꯗꯣ ꯀꯧꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯁꯨ ꯍꯟꯖꯔꯣꯀꯣ꯫ ꯑꯗꯨꯒ ꯅꯣꯏ ꯑꯍꯨꯝ ꯅꯠꯇꯕ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯍꯥꯏꯗꯣꯛꯂꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯍꯥꯏꯗꯣꯛꯎꯀꯣ꯫ ꯏꯅꯦꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯜꯂꯒꯦ꯫ ꯅꯣꯏꯁꯨ yumda ꯍꯜꯂꯣꯀꯣ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯅꯦꯒꯤꯗ ꯂꯥꯛꯎꯀꯣ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯁꯨ ꯃꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯅ ꯂꯥꯜꯂꯨꯗꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯕ ꯃꯤꯁꯛꯇꯣ ꯂꯥꯛꯂꯦꯗꯅ꯫ ꯃꯣꯏ ꯑꯍꯨꯝ ꯌꯥꯎꯔꯕꯗꯤ ꯊꯕꯛꯁꯦ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯊꯥꯖꯩ꯫ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯀꯥꯟꯅꯕ ꯂꯥꯏꯔꯣꯟ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯣꯛꯂꯒꯦ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯃꯥꯅ ꯄꯤꯔꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯇꯣ ꯊꯤꯔꯤ꯫ ꯂꯥꯏꯔꯤꯛ ꯍꯥꯞꯄ ꯎꯄꯨ ꯑꯃꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯨꯝ ꯊꯤꯔꯛꯄꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯀꯥꯟꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯃꯈꯥꯒꯤꯁꯤꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ? ꯑꯣ, ꯂꯩꯔꯦ ꯂꯩꯔꯦ, ꯁꯤꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯗ꯭ꯔꯤꯉꯩ ꯁꯤꯟꯅꯔꯝꯕꯗꯣ꯫ ꯐꯔꯦ, ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯕ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯅꯤꯗꯣ ꯄꯨꯊꯣꯔꯛꯂꯒ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕ ꯁꯣꯕꯥ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯣꯏ ꯃꯔꯤꯗꯣ ꯎꯅꯔꯝꯃꯤ꯫ ꯑꯣꯖꯥ ꯁꯣꯕꯥ, ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯍꯟꯗꯛꯅ ꯀꯔꯝꯕ ꯊꯕꯛꯅꯣ ꯑꯣꯖꯥ? ꯍꯦ, ꯃꯤ ꯇꯥꯈꯤꯅꯤ, ꯋꯥꯔꯤꯁꯦ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤ ꯅꯣꯏꯁꯨ ꯃꯨꯟꯅ ꯇꯥꯎ, ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯋꯥꯁꯦ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯗꯅ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯣꯡꯐꯝꯗ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤꯗꯅ, ꯅꯣꯏꯕꯨ ꯀꯥꯎꯅꯔꯕꯣ ꯑꯗꯨꯕꯨ?
ꯑꯣ ꯀꯥꯎꯖꯗꯦ ꯑꯣꯖꯥ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯣꯖꯥ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ, ꯂꯩꯀꯥꯏꯁꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯣꯡꯐꯝ ꯃꯌꯥꯗꯒꯤ ꯍꯦꯟꯅ ꯂꯥꯟꯅ ꯆꯪꯗꯅꯕ ꯑꯩꯅ ꯂꯩꯏ ꯆꯤꯡꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯉꯨꯕꯗ ꯊꯋꯥꯏ ꯃꯤꯔꯦꯟꯗꯣ ꯅꯣꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯎꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯇ ꯀꯅꯥꯒꯨꯝꯕ ꯃꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯥꯏꯕꯤꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯗ ꯊꯣꯔꯛꯄ ꯇꯥꯔꯗꯤ ꯅꯣꯏ ꯑꯋꯥꯕ ꯇꯥꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯅꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯤꯀꯣ꯫ ꯅꯣꯏ ꯃꯔꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯕꯗꯤ ꯅꯣꯏꯗ ꯐꯠꯇꯕ ꯂꯥꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯅꯕ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯄꯤꯒꯅꯤ꯫ ꯑꯣꯖꯥ ꯁꯣꯕꯥ, ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯒꯤ ꯑꯄꯥꯝꯕ ꯌꯥꯒꯅꯤ꯫ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯨꯡꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯑꯩꯈꯣꯏ ꯃꯉꯥꯅ ꯃꯅꯤꯡꯒꯤ ꯂꯝꯍꯥꯡꯁꯤ ꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛ ꯅꯣꯏꯅ ꯉꯝꯂꯕꯗꯤ ꯃꯣꯡꯐꯝꯗꯒꯤ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯜꯂꯤꯕꯅꯤꯅ ꯌꯥꯔꯔꯣꯏꯅꯦ꯫ ꯑꯣꯖꯥ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯡꯐꯝꯗ ꯐꯨꯝꯈꯤꯕ ꯁꯔꯨꯁꯤꯡꯗꯣ ꯈꯔ ꯍꯦꯛꯇ ꯄꯨꯖꯔꯛꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯀꯥꯏꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯉꯁꯥꯏꯗꯩ ꯄꯥꯔꯛꯄꯅ ꯂꯥꯏꯔꯤꯛ ꯑꯅꯤꯗꯣ ꯄꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯒ ꯁꯣꯔꯦꯟꯁꯤꯡꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯤꯕꯨ ꯄꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯅꯤ ꯍꯥꯏꯕ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯥꯛꯂꯒ ꯇꯥꯟꯅꯔꯒꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯆꯥꯛꯊꯥꯛꯁꯤꯕꯨ ꯉꯁꯤꯕꯨ ꯃꯣꯏ ꯑꯍꯨꯝꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯃꯣꯏ ꯑꯍꯨꯝ ꯉꯥꯏꯔꯒꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯒ ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯊꯦꯝꯕ, ꯅꯥꯎꯕ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯡꯐꯝꯂꯣꯝꯗ ꯅꯥꯎꯕꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯚꯥꯏ ꯆꯤꯡꯂꯦꯟ, ꯚꯥꯏ ꯊꯦꯝꯕ, ꯃꯣꯡꯐꯝꯂꯣꯝꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯃꯣꯡꯐꯝ ꯀꯣꯊꯣꯛꯂꯤꯕꯁꯤ ꯎꯔꯕ ꯌꯦꯡꯉꯨꯇꯨ꯫ ꯑꯁ ꯚꯥꯏ, ꯁꯤꯗ ꯀꯣꯛ ꯊꯥꯗꯔꯒꯨꯝꯁꯦ꯫ ꯏꯅꯦ ꯊꯣꯏꯅꯨꯗ ꯇꯝꯂꯨꯔꯁꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯅꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯈꯣꯏꯍꯨꯝ ꯍꯤꯡꯉꯔꯣꯏꯀꯣ꯫ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯕꯗꯩ ꯃꯣꯏꯍꯨꯝꯁꯨ ꯈꯣꯡꯀꯥꯞ ꯈꯔ ꯀꯟꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯆꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯡꯐꯝꯗꯅꯤ꯫ ꯅꯨꯄꯥ ꯃꯣꯏ ꯃꯔꯤꯅ ꯇꯧꯕ ꯂꯣꯏꯔꯝꯗꯥꯏꯗꯅꯤ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯣꯡ ꯃꯃꯤꯠꯁꯨ ꯈꯥꯛꯂꯛꯏ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯈꯪꯗꯁꯥ ꯄꯥꯏꯔꯤꯕ ꯖꯣꯠ ꯑꯗꯨꯅ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯀꯞꯂꯤꯕꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯏꯕ ꯁꯣꯕꯥꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯣꯏ ꯃꯔꯤꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯕ ꯃꯔꯝꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯈꯝ ꯊꯦꯡꯅ ꯇꯧꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯝ ꯃꯥꯔꯛꯄꯗ ꯁꯔꯨ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯆꯣꯠꯂꯤ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯈꯨꯠꯁꯤꯡꯗꯨꯅ ꯑꯁꯨꯝ ꯃꯥꯔꯒ ꯌꯦꯡꯂꯛꯄꯗ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯨꯏ꯫ ꯚꯥꯏ ꯃꯌꯥꯝ, ꯁꯔꯨ ꯑꯃꯗꯤ ꯊꯦꯡꯅꯔꯦ꯫ ꯀꯣꯛꯀꯤ ꯁꯔꯨꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯥꯞ ꯄꯥꯏꯔꯒ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯣ ꯚꯥꯏ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ꯫ ꯁꯔꯨꯁꯨ ꯂꯣꯏꯅ ꯂꯩꯕꯥꯛ ꯑꯣꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯣꯛꯀꯤ ꯁꯔꯨꯁꯤꯈꯛ ꯂꯩꯔꯝꯃꯤꯁꯤꯕꯨ꯫ ꯐꯔꯦ ꯚꯥꯏ, ꯃꯁꯤ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯀꯣꯛ ꯑꯁꯤꯁꯨ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯃꯣꯏꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨꯅꯤ꯫ ꯊꯦꯝꯕ, ꯅꯥꯎꯕ ꯑꯃꯗꯤ ꯆꯤꯡꯂꯦꯟꯁꯨ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯄ ꯎꯕꯗ ꯊꯣꯏꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯉꯨ꯫ ꯏꯅꯦꯗꯤ ꯅꯣꯏ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯋꯥꯈꯜ ꯋꯥꯔꯨꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯁꯤꯜꯂꯗꯨꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯋꯥ ꯑꯃ ꯍꯧꯗꯣꯛꯏ꯫ ꯏꯕꯨꯡꯉꯣ ꯑꯍꯨꯝꯃꯛ, ꯏꯅꯦ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ꯫ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯦ ꯑꯩꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯅꯤ, ꯂꯩꯀꯥꯏ ꯑꯁꯤꯒꯤꯅꯤ꯫ ꯅꯣꯏꯅꯗꯤ ꯈꯪꯉꯣꯏ꯫ ꯃꯥꯏꯕ ꯁꯣꯕꯥꯗꯣ ꯃꯤ ꯍꯥꯠꯄ ꯃꯥꯏꯕꯅꯤ꯫
mabu maithiba pirabadi lekai ase tamnabasu leiraroi akibasu koklani lekai asida mana mi kaya awanki nupi kaya anaba yengbagi namada masa kaya sokpiki noisu kuirroi khanglaklagani ado hawjikse mabu maithiba pige hairabadi lambi amakhak lei adubu aina nakhoi ahumda hairasirane ine lekai sigi fanaba amuk hana awaba laktanaba ine na hotnabiyu ine na haibu khuding ekhoina yagani fare adudi kuithabadi yararoi wafamdo ai hairage ko sini ibung ahum munna tawko maiba soba arai achamba maiba nati mabo ekhoina hakthengna maithiba piba ngamoi lai phattaba kaya kauraga phattaba laising aduna thabak asi tawhanduini thabak asi mai paknaba makhoina su tawrakani aduda makhoigi chakthak mana masing chengchang nati lai phattaba singi apamba se haiba ngamdre inenadi ine thoino ekhoida wa lot pigano lekai gi phanaba tawbada kari gi wa lot kadawribano mayek sengna haibiu ine thoino atei amata nate miyoibagi i chafu manga se thaktrabadi makhoigi pangal thongna leiroi haina lai gi oiba leiriksida hairi tu yengonosu leiriksida haribase themba nauba amadi jinglen inkhalakpa naha oibana kaya kibadi oiramdi maibi thoinuna leirik ama piraktuna makhoi ahumna yenglami leirik adugi maron khanglabana makhoi ahum ngaiha tumin leinarami makhoi ahumgi marakta jinglelna asumna hairei ine thoino i chafu manga se saroi ngaroi soren sing aduna thaklabadi makhoigi mathakta lai phattaba amatana maithiba piba ngamoi hairine adoine i chafu manga se mi ahum mari halagadi i chafu manga di hena phangani ine thoino upai amadi leire ha karamba upai hayo ibungo karamba upai no ine ekhoina hauji ine gi dalakpada mongpham lomda yenglu tam aduda mongpham adugi mayai maktada mi ahum marina phumjin khraba asibasingi mongphamdo tawduna lehoba urami makhoi singdo mi sumali lai oiradi adugumbado tawba hunadeda inena laimit thanduna makhoi singdugi masak khangba ngamgadra adu oirabadi ine pumnamak mai paklani jinglena hairakliba wado maibi thoinusu munna tari fare adudi ai lai tainage mira laira haibado yenge kariguma mi oramlabadi masakti laina khangani maramdi mongpham adu thawai nupiduna lengdana leiribani fare ai laigi thabak haurage nakhoi wa ngangakanuko hayum asum sonduna laitainaba haurei ngaihak laitainaraba matung phi angauba ama puthoraklaga mitam ama phi angauba aduna sarami mitam saba loirabada mitam aduda thoinugi makhut oi thangbada thang macha amana khara khajik lenduna i khara thokhalli thoklakliba i adu mitam aduda taisinduna nupi adugi thawai miren adubu kaurai maibi thoinuna asumna torokpadadi thawai nupido panthaba tawduna maibi thoinugi manakta phut phawdorei thawai adu tholakpado themba nauba jinglenadi uramdi maibi thoinunadi urami thawai nupi adu manakta leire khanglabada asumna hairei ibema nahaki aningbado thungninglabadi aina hanglibase mayek sengna khumuko ngasi mongphamda kari thodok thokhi aduga mongphamda taibang mi changambra sengna khumu ibema ima maibi ai haijagi aibu hatkiba nupasingduna michik mirakon tadraba matamduda laklaga aibu phumjinkiba mafam adumaktada tawkhairaga aigi koki saru pukre aigi matik mayaidi maiba sobana lawkhibana mikuptuda nupasingdugi mathakta ai karisu tawba ngamkide aduga ima maibi aigi koki saru ado nahaki sida leiriba nupa ahum sida loholuso natrabadi aigi thawai ase mana sananingba mohongda sanakragani thawai nupi sina hairibase maibi thoinusu munna tari aduga ising chafu ma paikhalaga asengba ising khara laison solaga mamaidagina mangak fawba nantharami asigi matung nupa ahumdunasu asiba thawai ado uba horami ibema hojikti hairo makha hairo ima maibi aibo hanaba sinkiba maiba soba
ꯑꯁꯤꯕꯒꯤ ꯁꯔꯨ ꯄꯨꯔꯛꯎ ꯍꯥꯏꯕꯗꯒꯤ ꯃꯤꯐꯠꯇ ꯃꯣꯏ ꯃꯔꯤꯗꯨꯅ ꯑꯩ ꯐꯨꯝꯈꯤꯕ ꯃꯐꯝꯗꯣ ꯇꯧꯈꯥꯏꯗꯨꯅ ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯔꯨ ꯄꯨꯈꯤꯕꯅꯤ꯫ ꯁꯔꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯔꯨꯗꯣ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯕꯤꯔꯛꯎ ꯏꯃꯥ ꯃꯥꯏꯕꯤ꯫ ꯐꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟ ꯀꯌꯥ ꯀꯧꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯒ ꯅꯍꯥꯛꯀꯁꯨ ꯁꯛ ꯈꯪꯅꯧ꯫ ꯃꯈꯣꯏꯗ ꯅꯍꯥꯛꯅ ꯈꯔ ꯅꯣꯟꯖꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯧ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯆꯐꯨ 5 ꯊꯛꯂꯒ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯣꯏ ꯍꯥꯠꯂꯒ ꯑꯣꯏꯅ ꯏ ꯆꯐꯨ 5ꯗꯣ ꯄꯤꯔꯒꯦ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃꯅ꯫ ꯐꯔꯦ ꯏꯃꯥ, ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯃꯈꯣꯏꯕꯨ ꯀꯧꯕꯤꯔꯣ ꯈꯨꯗꯛꯁꯤꯗ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯈꯨꯗꯛꯇ ꯃꯩ ꯍꯧꯔꯗꯨꯅ ꯃꯈꯨꯠꯇ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯐꯨ ꯐꯨ ꯍꯥꯏꯅ ꯀꯥꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯜꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯣ ꯃꯤꯌꯥꯝ ꯇꯤꯟꯕꯒꯨꯝ ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡꯗꯨꯒꯤ ꯃꯅꯤꯟ ꯃꯌꯥꯝꯗꯨꯅ ꯊꯦꯝꯕ ꯅꯥꯎꯕ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ, ꯑꯩꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ, ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯌꯨ ꯑꯃꯨꯛꯇ꯫ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯁꯣꯔꯦꯟ ꯁꯥꯔꯣꯏ ꯁꯤꯡꯗꯨꯅꯁꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯒꯗꯧꯕ ꯏ ꯆꯐꯨ 5ꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯒꯨꯝ ꯈꯟꯕ ꯑꯁꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯂꯥꯛꯅꯕꯤꯔꯤꯕ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ 4 ꯑꯗꯨꯒ ꯃꯥꯏꯕ ꯁꯣꯕꯥꯒ ꯃꯈꯣꯏ 5ꯒꯤ ꯏ ꯑꯣꯏꯅ ꯄꯦꯟꯅ ꯊꯛꯄꯤꯌꯨ꯫ ꯂꯥꯟꯖꯗꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯍꯥꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯥꯏꯕ ꯁꯣꯕꯥꯅꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯃꯥꯒꯤ ꯈꯣꯡꯕꯨ ꯅꯨꯄꯥ 4ꯗꯨꯒꯤ ꯏ ꯑꯣꯏꯅ ꯅꯈꯣꯏꯅ ꯄꯨꯛꯄꯦꯟꯅ ꯊꯛꯄꯤꯌꯨꯗꯣ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯕꯨꯛ ꯊꯜꯂꯅꯤ ꯈꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟ, ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯄꯨꯛ ꯊꯟꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯍꯧꯖꯤꯛꯃꯛ ꯄꯤꯊꯛꯇ꯭ꯔꯕꯁꯨ ꯏ ꯃꯔꯤꯛ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯄꯤꯊꯛꯄꯤꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯄꯥꯡꯒꯟ ꯀꯟꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯏ ꯃꯔꯤꯛ ꯈꯔꯗꯤ ꯄꯤꯊꯛꯄꯤꯌꯨ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯅꯥꯎꯕ ꯊꯦꯝꯕ ꯆꯤꯡꯂꯦꯟꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯧꯅꯕ ꯇꯧꯗꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯑꯊꯧꯕ ꯊꯥꯡ ꯃꯆꯥꯗꯨ ꯂꯧꯔꯒ ꯃꯈꯨꯠꯇ ꯊꯦꯝꯕꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯨꯠꯇ ꯏ ꯊꯣꯛꯅꯕ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯗ ꯅꯥꯎꯕ ꯑꯃꯨꯛ ꯂꯦꯜꯂꯤ꯫ ꯃꯊꯪ ꯃꯣꯏ 3ꯗꯣ ꯃꯈꯨꯠꯇ ꯂꯦꯜꯂꯤ꯫ ꯃꯈꯣꯏ 3ꯒꯤ ꯃꯈꯨꯠꯇꯒꯤ ꯏ ꯈꯔꯗꯣ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯌꯥꯔꯗꯨꯅ ꯁꯣꯔꯦꯟ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯄꯤꯈꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ 3ꯗ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯆꯐꯨ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯅꯪ ꯂꯥꯎꯕ ꯏ ꯈꯔꯗꯣ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟꯁꯤꯡꯗꯨꯗ ꯄꯤꯔꯗꯨꯅ ꯈꯔ ꯊꯛꯍꯟꯈꯤ꯫ ꯏ ꯈꯔ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯊꯛꯂꯨꯕꯗꯒꯤ ꯃꯕꯨꯛ ꯊꯟꯅ ꯊꯛꯄ ꯄꯥꯝꯂꯛꯂꯦ꯫ ꯐꯠꯇꯕ ꯂꯌꯥꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 5ꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯃꯈꯣꯏ 5ꯒꯤ ꯏ ꯄꯦꯟꯅ ꯊꯛꯂꯨꯔꯒꯦ, ꯑꯩꯈꯣꯏ ꯆꯠꯂꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ, ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯃꯥꯏꯕ ꯁꯣꯕꯥ, ꯑꯔꯥꯏ ꯑꯆꯝꯕ ꯅꯠꯇꯦꯀꯣ, ꯍꯩꯅ ꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯎꯀꯣ꯫ ꯍꯧꯖꯤꯛ ꯃꯥꯏꯕ ꯁꯣꯕꯥ ꯅꯨꯄꯥ 4ꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯝ ꯅꯝꯂꯒ ꯃꯣꯏꯒ ꯃꯥꯌꯣꯛꯅꯔꯨꯔꯣꯀꯣ꯫ ꯑꯩꯁꯨ ꯏꯕꯨꯡꯉꯣ 3 ꯂꯥꯛꯀꯅꯤ, ꯅꯣꯏ ꯍꯥꯟꯅ ꯆꯠꯄ ꯍꯧꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯣꯔꯦꯟ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯆꯣꯡꯗꯨꯅ ꯆꯠꯄ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯥ 4ꯗꯨꯅ ꯃꯥꯏꯕ ꯁꯣꯕꯥꯗ ꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯣꯕꯥꯅ ꯑꯁꯤꯕ ꯃꯤꯒꯤ ꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯈꯥꯎ ꯑꯃꯗꯒꯤ ꯑꯁꯤꯕ ꯃꯤ ꯀꯌꯥꯒꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯃꯩꯇꯥꯟ ꯎꯠꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯩ ꯑꯃꯨꯛ ꯊꯥꯔꯗꯨꯅ ꯃꯩꯇꯥꯟ ꯑꯁꯤꯕꯁꯤꯡꯗꯣ ꯃꯩ ꯆꯥꯛꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯛ ꯁꯔꯨ ꯑꯗꯨ ꯃꯩꯇꯥꯟ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯁꯣꯕꯥꯅ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ? ꯑꯣ, ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯣꯔꯦꯟ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅꯣ ꯁꯤꯕꯨ? ꯁꯥꯔꯣꯏ ꯑꯃꯅ, ꯍꯦ ꯃꯥꯏꯕ, ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯦ ꯐꯠꯇꯕ ꯂꯥꯏ, ꯅꯈꯣꯏ ꯂꯥꯛꯄꯗ ꯑꯩꯅ ꯃꯔꯝ ꯑꯃꯨꯛ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯣꯏꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏꯗꯤ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯏꯅꯥꯏꯅꯤ꯫ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯅꯣꯏ ꯂꯥꯛꯄꯗ ꯑꯩꯅ ꯃꯔꯝ ꯍꯪꯗꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯍꯦ ꯃꯥꯏꯕ,
ꯅꯍꯥꯛꯅ ꯃꯩꯇꯥꯟ ꯃꯊꯛꯇ ꯍꯥꯞꯂꯤꯕ ꯁꯔꯨꯒꯤ ꯀꯣꯛ ꯑꯗꯣ ꯄꯤꯌꯨ, ꯑꯩꯈꯣꯏ ꯑꯗꯨ ꯄꯥꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯅꯣꯏꯕꯨ ꯂꯥꯛꯅꯕ ꯋꯥꯍꯟꯕ ꯉꯝꯕ ꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯐꯩ, ꯈꯪꯒꯅꯤ꯫ ꯂꯥꯏꯒꯤ ꯊꯧꯕ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯒꯦ, ꯅꯣꯏ ꯍꯥꯟꯅ ꯂꯥꯛꯅꯈꯤꯒꯦ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯅ, ꯑꯣꯖꯥ ꯁꯣꯕꯥ, ꯀꯅꯥ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ꯫ ꯑꯣꯖꯥ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ? ꯁꯣꯔꯦꯟꯁꯨ ꯄꯜꯂꯤ, ꯑꯗꯨꯒ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯨ ꯄꯜꯂꯤꯁꯤꯕꯨ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯥꯏ ꯐꯠꯇꯕ ꯈꯔ ꯂꯥꯛꯇꯨꯅ ꯀꯣꯛꯀꯤ ꯁꯔꯨꯁꯦ ꯄꯤꯌꯨ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯂꯤꯕꯅꯤ꯫ ꯑꯣꯖꯥ, ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯗꯁꯨ ꯎꯍꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯅꯣꯏꯁꯨ ꯎꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯣꯏ ꯃꯔꯤꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯔꯝꯃꯤ꯫ ꯃꯣꯏ ꯃꯔꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯍꯩꯗ꯭ꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯛꯁꯤꯡꯗꯣ ꯎꯔꯝꯃꯤ꯫ ꯃꯣꯏ ꯃꯔꯤꯗꯣ ꯀꯤꯃꯟꯕꯗꯩ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯃꯣꯏ ꯃꯔꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯁꯣꯕꯥ ꯁꯥꯎꯔꯛꯏ꯫ ꯇꯥꯕ꯭ꯔꯥ ꯅꯣꯏ? ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯣꯔꯦꯟꯁꯤꯡ ꯁꯥꯔꯣꯏꯁꯤꯡꯁꯦ ꯎꯔꯒ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯣꯕꯥꯅ ꯈꯥꯎ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯈꯥꯎ ꯑꯗꯨꯗꯒꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯃꯩꯇꯥꯟ ꯃꯌꯥꯝ ꯄꯨꯊꯣꯔꯛꯂꯒ ꯃꯩꯇꯥꯟꯁꯤꯡꯗꯨꯗ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯑꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯔꯛꯏ꯫ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯣꯔꯦꯟꯁꯤꯡꯗꯨꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯈꯠꯅꯔꯤꯉꯩ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯗꯨꯒ ꯊꯦꯝꯕ ꯅꯥꯎꯕ ꯆꯤꯡꯂꯦꯟ ꯊꯋꯥꯏ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯈꯣꯏ ꯀꯤꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥꯗꯣ ꯍꯟꯈꯤꯅꯨꯀꯣ꯫ ꯁꯦ, ꯏꯁꯤꯡ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯨꯔꯕ ꯏꯁꯤꯡꯅꯤ꯫ ꯏꯁꯤꯡ ꯑꯁꯦ ꯊꯛꯆꯤꯜꯂꯨ, ꯂꯥꯏ ꯐꯠꯇꯕꯅ ꯀꯩꯁꯨ ꯇꯧꯔꯛꯇꯅꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯜꯂꯨ꯫ ꯉꯁꯤꯗꯤ ꯅꯣꯏ ꯑꯍꯨꯝꯁꯨ ꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯊꯋꯥꯏꯁꯤꯡꯁꯦ ꯎꯖꯍꯧꯔꯣ꯫ ꯉꯁꯤ ꯎꯔꯤꯁꯤꯅ ꯅꯣꯏꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯣꯏꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡꯁꯦ ꯅꯣꯏꯁꯨ ꯎꯖꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕ ꯅꯥꯎꯕ ꯆꯤꯡꯂꯦꯟꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟ ꯑꯁꯤꯕꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯅ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯕꯤ ꯊꯣꯏꯅꯨꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯔꯨꯁꯦ ꯃꯩꯇꯥꯟ ꯃꯊꯛꯇ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯩꯁꯥ ꯂꯣꯏꯅ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯅꯣꯏ ꯃꯔꯤꯅ ꯑꯃꯨꯛꯇꯗꯤ ꯀꯣꯛ ꯑꯁꯦ ꯃꯩꯊꯛꯇꯒꯤ ꯂꯧꯊꯕꯤꯌꯨ꯫ ꯊꯦꯝꯕ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯨꯝꯗꯨꯅ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯗꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯂꯝꯃꯤ꯫ ꯊꯦꯝꯕ ꯆꯤꯡꯂꯦꯟ ꯅꯥꯎꯕꯁꯨ ꯄꯥꯛꯊ ꯂꯥꯛꯄꯅ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯔꯤꯗꯨꯗꯤ ꯀꯤꯈꯤꯕꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯆꯪꯉꯛꯄꯗꯨꯐꯥꯎ ꯈꯪꯂꯝꯗꯦ꯫ ꯁꯣꯕꯥꯁꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯅꯤ ꯈꯟꯕꯅ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯈꯔ ꯁꯥꯡꯕ ꯑꯃꯅ ꯃꯩꯇꯥꯟ ꯃꯊꯛꯇ ꯊꯝꯂꯤꯕ ꯀꯣꯛꯀꯤ ꯁꯔꯨꯗꯣ ꯆꯩꯗꯨꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯑꯃꯨꯛ ꯄꯥꯛꯊꯔꯒ ꯊꯣꯛꯂꯛꯏ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯂꯧꯔꯒ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯣꯕꯥꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯨꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯗꯨꯅ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯣꯕꯥꯅ ꯑꯇꯣꯞꯄ ꯊꯋꯥꯏ ꯑꯃꯨꯛ ꯀꯧꯒꯦ ꯈꯟꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯣ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯛꯇ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯪꯉꯛꯏ꯫ ꯅꯈꯣꯏ ꯃꯔꯤ, ꯑꯩꯒꯤ ꯁꯤꯗ ꯊꯝꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯥꯏꯕ ꯁꯣꯕꯥꯅ, ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯑꯩꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ? ꯑꯗꯨꯕꯨ ꯈꯪꯍꯧꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯣꯏ ꯃꯁꯦꯟ ꯌꯦꯠꯅꯔꯤꯉꯩ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟꯁꯤꯡꯗꯨꯅ ꯐꯟ ꯆꯣꯡꯂꯒ ꯃꯣꯏ ꯃꯉꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯃꯅ ꯁꯔꯨ ꯃꯀꯣꯛꯇꯨ ꯂꯧꯈꯠꯂꯒ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯕꯥ ꯑꯣꯏꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯍꯦ ꯃꯥꯏꯕ, ꯅꯍꯥꯛꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕꯁꯦ ꯃꯤ ꯑꯣꯠꯅꯕ ꯅꯁꯥꯒꯤꯗ ꯈꯟꯅꯕ ꯑꯣꯏꯈꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯣꯠꯈꯤ, ꯑꯩꯒꯤ ꯏꯖꯠꯄꯨ ꯅꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤꯁꯨ ꯃꯇꯝ ꯂꯥꯛꯂꯕꯅꯤ꯫ ꯃꯥꯏꯕ ꯁꯣꯕꯥ ꯀꯔꯝꯅ ꯅꯥꯟꯊꯣꯛꯁꯤꯒꯦ ꯆꯦꯟꯈꯤꯁꯤꯒꯦ ꯈꯟꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯣꯏ ꯃꯔꯤꯗꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯥꯏꯕ ꯁꯣꯕꯥꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯁꯛꯇꯝꯁꯤꯡꯗꯨꯗ
ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯗꯤ ꯃꯐꯝꯗꯨꯗꯩ ꯈꯔ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯣꯏ ꯃꯔꯤꯅ ꯆꯦꯜꯂꯤꯉꯩ ꯁꯣꯔꯦꯟ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯦꯟꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ, ꯊꯋꯥꯏ ꯍꯤꯡꯅꯤꯡꯕꯅ ꯆꯦꯟꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯃꯤꯠ ꯌꯥꯎꯗꯕ ꯁꯣꯔꯦꯟ ꯑꯃꯅ ꯃꯈꯣꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯊꯪ ꯁꯣꯔꯦꯟ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡꯗꯨꯗ ꯄꯥꯏꯗꯨꯅ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯔꯦꯟ ꯃꯌꯥꯝꯗꯨꯅ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯃꯉꯥꯅ ꯅꯩꯍꯠꯄꯤꯈ꯭ꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨ ꯎꯕꯗ ꯃꯥꯏꯕ ꯁꯣꯕꯥ ꯉꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯁꯣꯕꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯃꯥꯏꯕ ꯁꯣꯕꯥ, ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯕꯨ ꯃꯤꯍꯥꯠꯄꯤ, ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯤ ꯃꯥꯏꯕꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯀꯤꯍꯟꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯀꯌꯥꯗꯒꯤ ꯅꯍꯥꯛꯀꯤ ꯄꯦꯟꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯥꯛꯂꯕꯅꯤ꯫ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯅꯪꯁꯨ ꯉꯁꯤꯗꯩ ꯃꯣꯡꯐꯝꯒꯤ ꯃꯩꯊꯛꯇ ꯄꯣꯊꯥꯔꯨꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯨꯅ ꯌꯥꯎꯔꯕ ꯊꯥꯡ ꯑꯃ ꯄꯤꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯃꯉꯛꯇ ꯊꯥꯡꯗꯨꯅ ꯂꯦꯜꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯅ ꯄꯦꯟꯅ ꯊꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ, "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯨꯔꯣꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯤꯕ ꯁꯥꯔꯣꯏ ꯑꯃꯗꯤ ꯁꯣꯔꯦꯟ ꯅꯈꯣꯏꯁꯨ ꯅꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯁꯣꯔꯦꯟ ꯄꯨꯝꯅꯃꯛꯇꯨ ꯈꯨꯗꯛꯇꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯊꯦꯝꯕ ꯅꯥꯎꯕ ꯑꯃꯗꯤ ꯆꯤꯡꯂꯦꯟꯁꯨ ꯊꯣꯛꯂꯤꯕ ꯄꯨꯝꯕꯗꯨ ꯎꯔꯕꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯣꯏꯅꯨꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯉꯁꯥꯏ ꯊꯦꯝꯕ ꯅꯥꯎꯕ ꯆꯤꯡꯂꯦꯟꯅ ꯂꯧꯔꯛꯈꯤꯕ ꯃꯥꯏꯕ ꯁꯣꯕꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯧꯕꯨꯛꯇ ꯁꯟ ꯊꯥꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯃꯉꯥꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡꯗꯣ ꯎꯔꯨꯕꯗ ꯀꯤꯈꯤꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯒ ꯂꯧꯕꯨꯛꯇꯩ ꯆꯦꯜꯂꯛꯄꯗꯣ ꯃꯤꯌꯥꯝꯅꯁꯨ ꯎꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯍꯪꯉꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯏꯕ ꯁꯣꯕꯥꯒ ꯅꯨꯄꯥ ꯃꯔꯤꯒ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯁꯔꯨ ꯁꯌꯥꯡ, ꯃꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯃꯩꯇꯥꯟ ꯎꯠ ꯀꯌꯥꯁꯨ ꯎꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯃꯉꯥꯁꯦ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯄ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯈꯟꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯕ ꯁꯣꯕꯥ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯥꯏꯕꯤ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯗꯣ ꯃꯥꯏꯕ ꯁꯣꯕꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨ ꯑꯀꯤ ꯑꯈꯪ ꯂꯩꯈꯤꯗ꯭ꯔꯦ, ꯇꯝꯅꯕꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯀꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫